ngasi phongkiba tongan tonganba manipuri siphongsinga masum thokiba thawdo wathoksingi maroibi ipausing myamda thamjagi ahanbada junta gi lanmi sing mon state su resistance kangbu mayukna bangamdre mon state ki kayai mauyo township ta akan makhut thokna bigi thawdo amada major ama platoon leader ama yauna junta gi border guard force ki lanmi tara gi mathakta sikre haina resistance kangbu gi red dragon kalam na thaturak pa pawa man haidi Kutuknabasi Myanmar ki border guard force ki battalion kungani thu amadi nifuga mari ga apun balan mi samaromna tongkale village station ki sunga kho station tamna sangsilak pada resistance force sing landa khibani landa basida Kare National Liberation Army ki battalion taraga taru ki kangbuna ahan boina khutha bawki madura pung mari rom khuthoknaraba matung junta gi lanmi sing tung handoki khuthoknabasida junta gi lanmi ani surrender taraki haina phungdorakli Loinana Major Amaga platoon leader ama yauna junta gi lanmi taraga mathai khuthokna ba sida sikhi resistance force na makhoi digi khulai taraga manga phangmangam khi khuthokna ba sida resistance ki maikeida lanmi ama sikhi haidi junta gi maikeida mapham kya da sokna balan pham singda sauna maithi banangle haina red dragon kalam gi maikeida gi himsukesu numita phongdokre masiga loinana warrant officer ama lance corporal ani private ama puna junta gi lanmi mari resistance force ta surrender torokre makhoi sunga khong station attack sa thabda surrender torokhibani resistance kangbu na mon state ki modern township amadi current state ki kayen shegai township thong bom phumduna thadalaba matung junta lanmi gi supply line thingzalaga landa gi thawa sa thabani hauzik lem horiba junta gi station sing athubada resistance fighter sing na Lakshilagani Haiden su paus the Makatana Supalakli Autopapamana Mai sang naidabana Manipurgi industry masa tauzari basinda sighting pire Dr. Kaidim Atova say Sigi Hokiba me ahum digi tolaklibe Irangashina Maram Oraga Miam Kamtena Wanaringai Serashida Impal Iski Lamlai Esiki Manungsan Mapam Sing Kaktanatana Manipurgi Mapam Kyad Mai sang naina Laktabana Maram Oraga Small industry tauzari ba miyoi singdari amuk hena asauba saiting pire pung khara mai mut pa haibisna akaknaba matam khragi oina panam amaga loinana small industry tauzari ba miyoi singda asauba saiting pi ba haibadu oidi curfew su leiriba maramna pung khara mai mut pa haibisna thabak masa masa tauzari ba miyoi singda sel gi awab sing mayong na hanbadana tana sel amuk hena tinghanna gi maram amasu hali mai wat pa yadaba computer gi dukan hangba Yot subagi dukan amadi boiler loibana singba thabok singda mai laktabana mara moiraga mai phangana na bohona bada atopa thorang tawdabi yaraktabana tonganba sel amuk thadabi yarakte maduna mara moiraga sel ka hena sanghanabigi masa ama oirai mara maduna small industry tawjari ba miyoi singda mai gi research hablaga atopa henma sel amuk sangnarakpana mara moiraga khoirang khosauna hanma thokale loinana makhoi na tauzariba small resistance ta sel mang nabi asoba marama mo hele matam mandalam da masigi miyoi sing su nomi ga hainabi leite hainaram na hokiba sai khara sidagi su nomi ga hainabi leiraktuna nupi angang amadi na khaktana mana ngamjaba sinpham singda mai on sinduna thabak surakle yen nga kakpadigi hauraga sam kakpana singba thabak masa sing phawa ikaiba thinedana thabak sunarakli Tatare Sujilaglaba Irangashina Mara Moiraga Awaba Kaya Mayuk Narabasu Hingna Bigilan Pamda Angam Tabuk Suba Pam Labasu Amati Langang Akanana Isterasida Tungan Skim Kyagi Manungsana Skim Kyagi Manungsan Small Industry Masa Tauzariba Miyoi Singbu Puning Tawalabasu May Sang Naina Laktabana Mara Moiraga Isterasigi Setmilon Fagot Hanna Bahonavada Asabu Taudang Lauriba Small Industry Tauzariba Miyoi Singna Makatana Tabak Tobangam Loidavagi Pibam Amadalakli Pauksi asina akhanana thigalubada BJP lenga klakpadagi state asida sauna ahomba kya lakli haibisi punamakna yanaraduna ban blockade leitre amadi aki akhang leitre haina mana ngamjaba thabak sing relief camp sing da leiriba miyoi sing phawa yauna sunomduna laklabasu mai sang naina laktabana maramoiraga awaba sing asi sauna mayuk narapani maruaina Impal East ki lamlai AC ki manung sana leiriba mafam sing da miyamna thabak sunomgadaba matamdana hena mai laktabagi awaba si mayuk nari
नुमित खुदिंगी सारोना अयुक पुंग तरेतगिना निपान फावगी मनुंगदा मई मुतखिदुना नुंगथिलगी मतमदा मई अमुक ngayaki ओइना लाखली नुंगथिलगी मतमदा मई लाखलिबा सिसु तब्बा ngamdri karamba matамda mei mutkhigani amadi karamba matамda lakani haibisu khangdri loinana numidang wairamgi matамda hek mamsilakpa mei gi tangai fadaba matam yorakpada mei mutpana maram oiraga small industry tawjari ba miyoi singna awa ba mayukna batana tana yumgi nupi oibi singna su khoirang khoi sauna ba haibadu oire lau singubana mapung oiba maike somda labuktagi yamna wana thabak loiraba matungda ngahak potha jagadaba matamda mai laktabana maram oiraga khudong sadaba madi awaba kya mayuknare maike somda workshop phi sariba sing xerox center tailoring yot saubagi thabak na singba maigi mathau tariba thabak singda mai sang naina laktaba sina makoina tawjariba thabak singda sauna khudong sadaba kya mayukna batana tana nomagi su nomduna sen tanjariba sida asobo saking piduna awaba khudong sadaba singa si mayukna hale pausi sida yot saubagi thabak tawba nupa mana phongdorakpada mamangai da mai sang naina laktabana maram oiraga awaba kya mayukna rami adubu prepaid lakpa horakpadigi mai sang naina lakpa horakhi matamaduda mai thandabadi yadabanina ya sang naina senthok lambi leinadrabasu prepaid kidamak research tawba ngamna ba honarakhi adubu research sang naina tawrabasu mai matam sana laktabana maram oiraga khodong sadaba singa si mayuk narakpani migi thabak laukshiluraga mai matam sana laktabana maram oiraga thana khiba matamda piba ngamnadre masina maram oiraga sel tanba ngamlaktabana imung manung puna ba honabada sauna awaba khodong sadaba singa si mayuk nabatana tana sel mang ba haibatu oire mai sang naina laktri basigi matangna mari leinaba department da complaint tawrabasu madugi sabsaba pakhom pirakti maram aduna mari leinaba department amadi minister na maike songi miyamna mayuk ngariba awaba khudong sadaba singa si khanbina ba hotna biu haina su phongdorakhi haina su paus makatana su palakli makasa tharak poina nga sayu phongkhibi isel express tige to pamaruebi ipau sing myamna thamjage anoba sim card rule December amadagi satnaragani India ra thokliba cyber fraud thingnanabagi panamda Department of Telecommunication dotna anoba sim card regulation puthokpaga loinana December amadagi satnaba horagani anoba rule asina sim card leiba amasum yonbada ahenba miyeng thamgani haina sei sigi August tara phongdokhibasu leikrabani Union Communication Minister Ashwini hai anoba rule asi satnadringai mangoinana aranba mongna sizinaramba connection lak yankhai gani thoi deactivate tawkhibasu leikre dealer khudimangna anoba rule asinga na sakadabani kariguma ngaktraba dil pallak tara fawu fine tawbi ya heri digital scam thingnana bagidama central government na thausil kya packet ki basu leikrabani amukta da masing yamna sim card law makata na yarroi adumaina mak masak khangdokla ba miwe amana amukta da sim card mapan phawbudi lawbi yabagi khutong saba piri masak khangdokla ba sim card dealer sing adu telecom operator amana masak khangboy gadabani haujuk lairiba sim card yonba sing nauna registration taunana ba matam piri tha tara gani thoigi window period pibaga loinana hairiba matam asigi manungda sabsana rule adunga na sakadabani amasum rule asigi makada sim card seasonary ba miyoi sing masak khangdokpa blacklist tawba amadi aranba mon sim card yonba sing muthatpagi thabak sing su pakhakani anoba sim card leiba natraga sim card launanabagi anoba apply tawba natraga na hauzik seasonaramba number adu amung hanna refresh tawduna seasonaba yabagi khudong saba legani customer sing ne apply tawba matamda tangai fadaba demographic detail hapkadabani know your customers KYC sanabaga loinana Aadhaar card ki QR code capture tawduna hapkadabani kariguma sim card ama disconnect tawkhrabadi number adu numit taranigi matungda atopa amada allocate tawbu yagani aduga sim sindokpagi oiragana KYC process mapung phana sathabaga loinana pungkunga marigi manungda outgoing amasum incoming amasum SMS ki khudong saba laigani haiden su pausna makhatana phungdorakli atopa pawmana sinada sandorakliba sorhonbada wohanba virus haujuk phawi oina sabsab layeng khangdre sina sinba thungna handak ningtham sanglakpaga iroinana sorhonbada awaba pukhanba amadi sorhonba nungaitabigi laisat ama khanghauduna sandorakliba sina mamangi sai singda thokiba covid pandemic ki thawong adumak amuk hana ningsingale handaki anoba layong asi yamna angakpa mongi pneumonia gi layong manaba thawong singori anoba makhal gi virus asina sina gi school kya ra tamthiba saithing pi ba horakre
ꯑꯗꯨꯃꯥꯏꯅꯃꯛ ꯆꯤꯅꯥ ꯂꯩꯉꯥꯛꯅꯗꯤ ꯂꯥꯏꯑꯣꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯒ ꯃꯥꯟꯅꯗꯕ ꯂꯥꯏꯑꯣꯡ ꯅꯠꯇꯦ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯄꯥꯎꯊꯣꯛꯖꯤꯟꯒꯤ ꯂꯥꯏꯑꯣꯡꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡ ꯑꯁꯤꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯅ ꯍꯦꯟꯅ ꯅꯥꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯎꯠꯊꯣꯔꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯅꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯉꯥꯡꯁꯤꯡ ꯄꯨꯈꯠꯂꯛꯇꯨꯅ ꯃꯤꯄꯥꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯂꯥꯌꯦꯡꯅꯕ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯃꯔꯨꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯞ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛ ꯃꯦꯗꯤꯀꯦꯜ ꯁꯦꯟꯇꯔꯁꯤꯡꯗ ꯑꯋꯥꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡ ꯄꯨꯔꯛꯇꯨꯅ ꯂꯥꯌꯦꯡꯅꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯆꯩꯔꯛꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯔꯅꯗꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤ ꯁꯤꯟꯗꯣꯛꯄꯗ ꯊꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯡ ꯂꯣꯟꯅꯅꯕ ꯋꯥꯐꯝ ꯄꯨꯈꯠꯂꯛꯄ ꯂꯩꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯉꯛꯄ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯆꯤꯅꯥꯒꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯀꯃꯤꯁꯟꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯅꯤꯃꯣꯅꯤꯌꯥꯒꯤ ꯂꯥꯏꯑꯣꯡꯒ ꯃꯥꯟꯅꯕ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯛꯀꯤ ꯀꯦꯁꯁꯤꯡ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯑꯅꯥꯕ ꯑꯌꯥꯝꯕ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯕ ꯇꯥꯔꯛꯈꯤ ꯂꯥꯏꯅꯥ ꯑꯁꯤ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯆꯤꯅꯥ ꯂꯩꯉꯥꯛꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯍꯦꯟꯕ ꯄꯥꯎ ꯈꯪꯍꯜꯂꯛꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯁꯟꯗꯣꯔꯛꯂꯤꯕ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯤꯃꯣꯅꯤꯌꯥꯒ ꯃꯥꯟꯅꯕ ꯂꯥꯏꯅꯥ ꯃꯈꯜ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯆꯤꯅꯥꯒꯤ ꯀꯣꯅꯨꯡ ꯕꯩꯖꯤꯡꯗ ꯀꯥ ꯍꯦꯟꯅ ꯁꯟꯗꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯎꯠꯊꯣꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯥꯏꯑꯣꯅꯤꯛ ꯄ꯭ꯔꯣꯚꯤꯟꯁ ꯑꯃꯁꯨꯡ ꯆꯤꯅꯥꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤ ꯕꯩꯖꯤꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯗ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯆꯥꯡꯆꯠꯇ ꯑꯅꯥꯕ 1,200 ꯔꯣꯝ ꯏꯃꯥꯔꯖꯦꯟꯁꯤ ꯔꯨꯝꯗ ꯄꯨꯁꯤꯟꯅꯕ ꯎꯔꯤ ꯆꯤꯅꯥꯒꯤ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯅꯤꯡꯊꯝꯊꯥꯒꯤ ꯁꯤꯖꯟ ꯂꯥꯛꯄ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯀꯣꯚꯤꯗꯀꯤ ꯊꯝꯂꯝꯕ ꯑꯊꯤꯡꯕꯁꯤꯡ ꯀꯣꯝꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯟꯐꯦꯛꯁꯟ ꯑꯁꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯄꯜꯂꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯖꯨꯟꯇꯥ ꯂꯥꯟꯃꯤꯒꯤ ꯑꯅꯤꯁꯨꯕ ꯕꯇꯥꯂꯤꯌꯟ ꯀꯣꯀꯥꯡ ꯔꯤꯖꯟꯒꯤ ꯔꯦꯖꯤꯁꯇꯦꯟꯠ ꯐꯣꯔꯁꯇ ꯆꯪꯖꯔꯛꯈ꯭ꯔꯦ MNDAA ꯃꯦꯝꯕꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁ ꯑꯥꯔꯃꯤ MNDAA ngarang lepapopo numita junta lanmigi military infantry battalion IB 115 sangjarakre haina MNDAA gi spokesperson na phongdokre tha asigi 13 dasu MNDAA gi lanmi singna awang thangba san state ta leiba junta lanmi singi base camp landaduna makoibu khudum chalaba matungda yamlabu khusu khulai sing photo sing social media ra saithoraki ba laikhrabani MNDAA gi lanmi sing asi Konken town da leiba lanban oina sejinaba singi saruk amada base camp oina leibani makoi maphamadu da organize tawduna leiringai da junta lanmi gi military infantry battalion IB 125 asi awang thangba san state kingam kai manakta leiba Konken town Myanmar National Democratic Alliance Army da khulai thadoktuna surrender torakhibani haina MNDAA gi spokesperson ngarang phongdorokhibani nakalamurom da awang thangba san state ta kyaume da Lebak Myanmar gi lanmi singda Tang National Liberation Army TNLA gi lanmi singlup singna junta lanmi na akan momong da year strike chataduna Resistance Force ki lanmi puba trakya mai thadrung rang leba pupu numi ke ayukta mangan takan kre thawdo si junta gi lanmi kanglup amana kyaume da leiba TNLA gi lanmi singda atamna attack taraga makoi gi Lanthok lanchin tauba thong adu mapung phana mangan takhanana ba thawongda year strike du sathrakibani Maduda TNLA Resistance Force ki Kedar Mari as opanangan ki masigi matung Resistance Force na awang thangba san state ta leiba thong sing amu hana semjin sajinaba do junta lanmi na makhata na mangan takhanana ba kilometer nithoka ba numiki numidang weramda akan balanda sathrakibani Sayolamarom na supna Tang National Liberation Army ga akan mamong de lan sokna raba matungda Resistance Force ki apunba khutpu sing laktuna mating pangshina na ba mati apaba makal gi kulai pai mapang lanmi kyan akan mamong na junta lanmi singi mathakta landa sathaba horakibani akan ba TNLA na lusing ba Resistance Force ki combined team na satharakpa landa da Myanmar lanmi sing khang mangam da badagi kyome gi sangjapam adudagi makhata na sangshinba kibani Sangshin Basian Kibini. Tawdok to the Junta Lanmi gi marakta Asiana Amadi as open kyan nang kihaina TNLA gi spokesperson na Fongdora Krehansu Paus na makatana sa pali. Makasa tarak po na to papaw mana. Matong hukta ba passenger na maram otra Bangkok yawgada ba
Lufthansa flight paibagi matam yethokre Germany gi Munich airport gi Bangkok tamna pairakhiba Lufthansa flight ama mathong huktaba passenger amana kian khanbi thabak satharakpagi New Delhi da tangai phadana landing tokre hadi flight adura tonglakiba passenger amana natai sadaba sajat kaya marum satharakpagi makatana Bangkok tamna paibada khudong sadaba mayuknari hairiba Lufthansa flight LH772 hairiba passenger plane atu Delhi da leiriba Indira Gandhi International Airport landing tokibani flight adugi pilot singna wapam adu Indira Gandhi International Airport ki ATC da pau piraklaba matungda landing tokibani airlines adugi statement matungina German masa ama oiriba mathungmuktaba passenger amana ki henbigi thabak satharakpadagi flight adu tangai fadana landing tokibani ma plane adudagi lauthokraba matungna makhatana tongdana ba khangan kiroinana magna satakhiba thawong sing adugi damak maralia jaki hari Civil Aviation ki Directorate General ki official amana phongdorakibada Lufthansa airline aduna passenger adugi maramda German embassy ga coordinate taunaki hari plane aduna pairingai serakta German national ama oiriba passenger aduna mathong huktaba thawong kaya marum satharaki hariba passenger adu mari lenaba authority singda sinakre Bangkok tamna paigadaba flight adu matam khra chontarabasu passenger adu lauthoklamlaga makhatana Bangkok ta aso engam yaudana paiki plane tongliba passenger sing aso engam thongandana ba masum nungaina plane manungna tongandana ba thabak paikhat pa haibisi airlines authority gi miengni haibo official aduna phongdoki plane gi tire sing matam khra pothaduna ingthalaba matungda Bangkok tamna paiki haina airlines asigi official sina phongdoki passenger adu Delhi police sinagadra natragana mahakna maral gya zakhiba dugi yenglaga ngakpi gadra natragana atopa flight amada mahakpu German yaukhina ba amuk halan khigadra haibasu hauzumaki oina khanari haidi madugi mamangda thadurakiba pauge likunamagi matungina Munich-dagi Bangkok tamna pairakhiba Lufthansa flight adugi cabin queue singna phongdorakibada plane adu tonglakiba matai manau amagi marakta kanamara yenaduna khatnarakpadagi atai passenger singda nungaitaba kaya maram thokanki haidi aircraft aduna thawong adu urakpadagi ahanbada Pakistan da landing tawna bohonaki adubu phongdoktaba maram kharadagi Makhoina Pakistan authority da haijarubada yarakhide madugi matungda flight adu Delhi da leiba Indira Gandhi International Airport ki ground authority ga pau phaunaraba matungda airport asida landing tokibani mathong huktaba passenger adu flight adu dagi singthoklaba matungda airport ki security da kusinakibani haidi mamang thadasu Delhi tamna pairakhiba Egypt ki flight amada tonglakpa passenger nupa mana flight ki sithra thugai khaidun amata thonki magna atai passenger singda khana bawki madugi matungna mag Delhi airport authority na fagat pasu lekhrabani mag Delhi police ta sinaduna akan bawang pang satakrabasu thawdoksu laikhiari mamang saida New York tagi Delhi tamna pairakhiba Air India gi flight namada tonglakhiba masagi sai kuntra ga mari rom suraba Shankar Mishra ko nupa mana flight adu tongminarakhiba haloirabi passenger nupi amada plane manungda mayung hanjelubadagi asabu wathu amasu lekhrabani Hawkiba January mari the Delhi police na mathakta Indian Penal Code ki tuan section singi makada FIR register tawduna investigation sa thakibani ma hawkiba January tarukta Bengaluru dagi police na fagat kibaga loina na wong pong sa thaki madugi matung jail thajin kibani hari